ꯃꯔꯨꯑꯣꯏꯕ ꯄꯥꯎ BJP की लुचिंगबा BL संतोष अमदे डॉक्टर संबित पत्र इम्फाल दा थुंगलरे लेंगाक सेंबगी मतंगदा थंबाल संगलिंदा मिफम पांगथोकपा हौख्रे Union Minister of State Road Transport and Highway Ajay Tamtana ngasi Farjol District Headquarter da chatuna National Project sing yengsinggadawri Amadi Mahiroi Singh na tamliba lairik Singh Manipuri londa handoktuna Mahiroi Singh da tamhanna ba hotnagadabani haina Mahiroi Singh na khongjang changsingkhre Kurum jari ISTV pau meeting tabiri bapum namapu taram nokchari pau sandok na pizari Mamang Chehigi, February Gitang Tara Humdoidigi, Manipurda PR Thamlakiba, Tha Tara Farak Pagaloinana, Miamgi Akanba Itilna, Manipur the Ladyba, Miamgi Mihut Singda, Miamgi Lengak Lehelu Haiba Kolau, Atubada, Tabak Oina Pangtokla Yabagi, Tazabalade. Handak the BJP MLA Kuntarugna, New Delhi the Chatuna, Miamgi Lengak Lehanaba, Center Ki Luching Basingda, Taksilubagi Mahi Oina, National General Secretary Organization, BL Santos Amadi, Northeast in Charsu Oiriba, National Spokesperson, Dr. Sambit Patrangasi Ayog, Indigo flight ta Bir Tikendrazit International Airport ta thunglakre Makoina Imphal International Airport ta thunglabada party ke president A Sarda General Secretary K Sarad P Premananda L Deven Amade atai luchingba kayana taram okhi luchingba anina Imphal Airport ta thunglabada Paumi Singna Manipur lengak sembagi matangda hangkhiba wahang singde BL Santos na paukum amata biu haiba yakhide Imphal da thunglabaga loinana Hotel Imphal da nungthilgi chaklen charaba matungda nungthil pung anima Rom Tabadagi, BL Santos Amade, Dr. Sambit Patrana Serukyaduna, Thambal Sanglinda, Mifam Paktopa Hokre, Mifam Maduda, BJP Manipur Pradesh ke President A Sarda Amade, BJP ke MLA Kayana Serukyari. Amaromda Mifam asigi matungda BJP Manipur Pradesh ki thaupuba singa luchingba ani asiga Mifam pangtoktuna party asina lagliba election da mapangal kana mikhal thengnana bagi matangda wafam kayak khanagani haina thazaba yaba paw amana haire Numit Nini ki Khongcheta Manipur da lagliba Minister of State for Road Transport and Highway Ajay Tamtana ngarang Churachandpur District Headquarter da chatuna mafam atuda paikhaliba Central Sponsor Scheme sing yingsin khibaga loinana ngasi Farjol District ta paikhaliba project sing yingsin gadawri Minister na helicopter da chatlaba matungda Farjol District Headquarter da NHIDCL gi official sing unaduna company asina paikhaliba lambi thonggi thabak yingsin gani masigi matungda RDNPR gi makhada PMGSY gi kai chona Aikogi Ipai Pusingna Marang Kaina Tambiramba Taraga Sungasidi, Aikogi Lon Asibu Namsinduna Tambire. Migi Marol Mayek Tambiraga Leba Haibasi, Hogalagliba, Tungi Yumbi Oigadoriba, Mahiroi Sing Ase, Mama Lebag Nungsiba Walakani. Migi Awaiba Pirol Sing Amadi, Cheng Fong Nachingba, Kayam Kuina Niraga Wairaga, Sizinaba Yaga Dage, Maramaduna, Manipuri Iek Irol Chakothan Bahaibasi, Aikogi Taudangi, Masida Sunatana, Nepal Suba Sadul the Fauba Chanduna Leraba Lon Amabu, Namsinduna Tambi Bahaibasi, British Matam Amada, Makogi Makada, Subnam Sasan Toduna Tambiramba, Adugi Pankakne, Aduga Iroinana, NEP 2020 Dasu, Magi Maram Damgi Oiba, Mama Lon Singda, Mahima Sing Tamhangada Ben Hyrofauba, Aikogi Manipur Dali, Madugi Ona Tainabada, Ngasisu Lady, Masi Atoba Matamda, Tabak Oina, Marilena Basing on Tok Piduna, Manipuri Lon Singda, Mahima Sing Tamhangada Bani Haike. British na Manipur bu subnam sasan tawduna makogi makada namtharaga thamlambagi chatnabi adu haujik lairiba laingak asinasu aikogi Manipurda masi adumak namsalaga thamle haibada haimanba thokloi aduga iroinana aikogi NEP 2020 dasu aikogi mayek sengna palle madudi karino harakanda da aikogi tongan ba magi lamdamdugi oiba
maron mayek haibadi mama londa mahi masing tamhanabagi khudong chaba asi phangangadabani hairagasu aikoi gi manipur dadi madugi khudong chaba du aikoi ngasi su phangande thabak oina paikalakbagi mamisu taba ude masi athuba matamda thabak oina mari lainaba department singna mari lainaba education sector singna yengjan mirakanda da manipur da su aikoi gi manipuri gi tongan tongan ba group sing kanglup sing ji kanjanabagi damakta aikoi gi masa masa gi mama londa mahi masing tamhanabagi khudong chaba asi athuba matamda phangangadabni kariguma phangandaba taragadi human chain semduna kholau kaya lauduna changjaliba asidagi henba kaya ama khongjang kaya su changsilakpa yai haibasi mari lainaba singgi mafamda Manipur Students Federation MSF ki maikai thamjage. UNESCO na sinba Safety, Legal Empowerment and Gender Responsive Protection of Journalists of India ki workshop ta Manipur ki mahut sinduna ISTV News ki desk editor Soyofi Jinkai Sarugya ki Bangalore ki Resistant Blue Ataria da pangthokpa workshop asida India ki tonga ba state ki khangalaba journalist kuntrana Sarugyari Indian Journalist Union IJU na UNESCO ga khutsam laduna pangthokpa workshop asigi ngasi nini suba numitta masak naiba resource person singna paper pathoke ningsing bayai ngarang dagi hoba workshop asida Soyofi Jinkai amjugi mahut sinduna Sarugya ki bane Kanglaipak Students Association KSA gi kunlak suba mapok kumon ga mari lenana khunai da kathoklaba I haibasida nongmagi oiba blood donation camp ama ngase Jenims amadi Rims da pangthokre tongan melobasigi thomi kayana serugyaduna pangthokiba blood donation camp asiga mari lenana Kanglaipak Students Association KSA gi General Secretary Sanjoy Khulak Pamna thong manana mahiroi khunai ama semgat nabagi wakhalon galoinana jahi lisang sitna mahiroi lup asina miyam gi thabak thoram kaya tawraga lakhiba amade jahi khudingi November 12 thoibu khunai da kathoklaba I haiba asiga mari lenana lakadoriba tha asigi kuntareta lup asigi kunlak suba mapok kumon numit thoram ga mari lenana ngasigi blood donation asi pangthokpani haike mahiroi lup asigi kun suba mapok kumon thoram lakliba November kuntareta pangthokada asiga mari lenana sahi kudingi pangthokpagum November 12 asida khunai da kathoklaba I haiba mingthonba voluntary blood donation ke mase ke second lejariba unit council sing joint council sing amadi university college amadi higher secondary gi student sing da leiba khogi student association ke se gi thomi sing na kathokchaba I kathokchaba gi program aduni ngasi ge sida su mausagum rims amadi jenem sanida ke se gi thomi sing na voluntary blood donation asi pangthokde English amaga chamapan humfutara nipan gi November 12 thoida leikidraba athauba singi kamengi leimarok ta leiba ningsing khubamda imung manung yauna ikai khumna kre kamengi leimarok ta leiba thauba singi kem amada Indian Security Force ki khuta leikidraba pripak ki founder member oiramba Dhiren Kabikanta Sharma amadi PLA gi gambir leikidaba numit adubu leikidraba sing asigi imung manung amadi miyamna saruk gyaduna leikidraba singi khubamda ikai khumna kibani ikai khumna ba utkiba aduga mari lenana furai latpam dimbe Sona athauba ahum asina leikhidabagi ningsing numit ase jahi kudingi imung manung amade sagai naitai khaktana saruk yaminaraga haikat leikat tamlaga lakhibane handakti athauba ahum na leikhidabase jahi yankhai faraka daure maramasina leikhidaba sing asiga khangna chanaramba sing saruk yaminaraga haikat leikat tamba yanaba Manipur High Court ta haizabadagi ayaba pibiduna lagliba jahi ahum asidi punna saruk yaminaba yabagi ayaba pibire ngase miyam punna haikat leikat tamliba sumna mathangi thoram sing dasu Saruk Yaminasi Haiki. Mamangdagi akoina ibung manung akoigi sagai natai na katuna lakosing adu lakadoriba sahi ahum sidadi sahi yangai phajala kadore haidana akoi Kotagi ayabam logzaraga mayamsu koi sagai natai da natana magati najaramba maruk mapang khangnajaramba mayam ju lakpada khudongchana ba haiduna koina kot ke ayabam logzaraga masigi hailai katpigi thorum asi pangthokjabani JEO Kakchingna Samagra Shiksha Manipurga Khutsamladuna Community Mobilization and Media Activity for School Head and SMDC member Haiba Hiramda District Level Meeting Cum Awareness Program ama pangthokre Representative of Lois Kakchingi Auditorium the pangthokpa thoram atuda JEO Kakching Mayang Lambam Rakesna Jahi Koding Education Policy gi matangda ahongba khara lakli honglakli basing asi punna khangminaduna afaba mahiroi semkat na ba hotna bachangi haiki
tasengna tangai padana school da ground level da oza amoina parents amoina committee member amoina amadi aikogi satra sing damakta aikogi college manahalo sing damakta tawgado program mayam budi khangna budi apngi warosing tami naba amadi local na budi nabagi tanjani asi lawjari session Awareness program asida tongan tongan school ki oja sing amati SMDC ki member sing su serogya ki tungda rally amasu Kaching Higher Secondary School dagi hauraga practicing junior high school fawba chat ki High Court Bar Association of Manipur na Manipur Judicial Academy ga khutsam naduna numinini pangthokadaba legal training and professional ethics ki seminar High Court of Manipur da Chief Justice High Court of Manipur M Sundar na hogdokre High Court of Manipur ki auditorium hall da pangthokpa seminar hogdokpagi thoram da Chief Justice High Court of Manipur Justice M Sundar Judge High Court of Manipur Justice A Bimol Singh Justice A Guneswar Sharma Director Manipur Judicial Academy su oidiba Justice Golmai Gaiful Silu, Advocate General Manipur Lenin Hizam, Chairman Bar Council of Manipur S. Brajabihari Singh, President High Court Bar Association of Manipur N. Kumarjit Singh na Tharom Adugi Atoiba Mithunglen Singh oina serokya ki. Ngasi hogdoklaga tha asigi tang kun humdoita loishinbegi numit oiriba seminar asida Maiba Manos Kumar, Retired District and Session Judge, Joint Director Manipur Judicial Academy SH Paunam, Senior Advocate High Court of Manipur A. Nautuneshwari, Retired District and Session Judge Manipur K.H. Tarun Kumar Singh, Senior Advocate High Court of Manipur Salam Imocha, Retired District and Session Judge Manipur Amasung T.H. Modhu, Senior Advocate High Court of Manipur na resource person oina seminar asiga mari lenaba topic sing da wangangani seminar hogdokpagi thoramda resource person oikiba Maiba Manos Kumar, Retired District and Session Judge, Joint Director Manipur Judicial Academy na Court of Professional Ethics and Lawyers as Psychologists Legal Professionalism haibihiramda wangangki Bona judge judgment iba amusu afaba judgment putoka habitabi afaba ukina afaba case law putukana amu putukana fazaba argument tarugana judge issue afaba judgment putoka manuya natragadi ukina so yo nan thoba to kilo haibadi judge matha sare na ibda ma mai thile thaba aduna ukina afaba putoka ukina afaba sishile ko kama ngene to ngare judge issue already been mai judgment mai aduna afaba practical afaba judgment putoka aduna ora me judgment ba ora ko ta to proceeding me ukina ni chugo ne ha judgment afaba Imphal STC amadi NDRF ka khutsam naduna matau karam na ising ichaw lakpa matamda karam na thengnagani amadi karam mafam da leiraga asoi angam yaudana leigani haibagi mock exercise ama kong bakaithel da leiba Welfare of Youths Liberal and Conduct Organization da pangthokre ngasi gi mock exercise aduda 12 Battalion NDRF ki Deputy Commandant Ahan Tembobi amadi Imphal SK ADC Dr. RK Dayanand su serokya ki NDRF Red Cross Society Medical Department Police yauna serokya ki pathoram aduda laikai adongi mioi kayana serokya ki baga loinana matau karamna isingda takiba mi amadi ising ichawna thokpa ngamdraba mioi karamna lokthokani amadi ahan begi oina karamna first aid pigani haiba mayamda khanghanke thoram asiga mari lenana Imphal SK ADC Dr. RK Dayanandana Imphal SK mafam kayada haukiba matamda turel torban anirak kai khibana maram oiraga miyamda khudong chadaba kaya thokhi makhatana ising ichaw thorakpada miyam khang daba yadraba sing khangnaba pandamda thoramasi pangthokpani haike isi manung da leigra ga deep driver sanga kamai tong lokthokpa adagi kaino se whole process heading irang na mi ma kamai kan gani da ising chawa mari leina ba turen kai ba yaba jaga ni na akon mok drill lamoina ngasi je chigi jaga sinjabani ada machi sida akoi na mo si silama tong da nongai ba akoi na khangning na migi feedback ko akoi silli asimadi wali simadi hel simadi o kamai to no haibagi awara fa jo akoi na khangara ga di NDRF hoje akoi silli group si yaw ji ta chengna magi ke no singje stakeholder singje NDRF ne SDRF ne Red Cross Society yauri medical department yauri police and crowd control tauba traffic control tauba adagi maru eba rescue na NDRF ka SDRF na tauba de kaino yauri Red Cross Society ngoina first aid kamai pini kai dauni hang ha ki darka oi mayam do si matang ne phing ngasi mong drill tau jari si
Thaubal Police Station gi manung chenba lamding Cherapur Canal lambi gi mataida nupa gi asib hakchang ama leiramle haire ngarang numidang pung Nipan makhairam tabada lambi chatpa miyoi singna thengnarakhiba asib hakchang adu pathapum thare masak maming khangdoknaba Thaubal Police na lokhalaga Jennings Morgta thamkhre Paugi marak thana temba break amata longminase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matung taram nokchare pau makhatana pizare PhD gi makhata paikhatpa Jal Jeevan Mission gi thabak sing yamna mot lei amadi miyamda yumthong khuding gi thaknaba afaba ising phanghan bagi thabak ase center da pikhat ki ba report ka miyamna fangliba khudong chabaga chauna khenare highway gi matangda Youth Rise for Change Senapati na wakan mifam chathakre Senapati DC office ki mayok na badalaiba multi purpose hall da pangthokba wakan mifam atuda New Development Bank ki makhada paikhatpa scheme singsu mawong maril tadre haina naha sing da phongdokpa da yauri Senapati district ta khundaba maru oiba furup mangagi naha kayana serugya duna pangthokpa wakal mifam atuda serugya kiba singna JJM kin makhada yumthong khuding thaknaba afaba ising fanghale haina report thagat kiba adu tasengna lanba wafamni hiramasi gi matangda PhD gi official singda numit tara mangani gi matam thaduna yumthong kayada ising kaya pi khrabage sel gi chadingna kayam yamna taukrabage haiba miyamda khanghalu haibadu ngasi fawba karigumba chechang amata official singna puthokpa ngamdre tasengna JJM scheme asi Senapati district ta chawna motpagi mami tare haike Akoi Senapati district da corruption yamangre there are some leadership na akoi bu government ke fund che akoi won da biru su leadership na sina ba haidraga fund misuse kawgi akoi na asi corruption che yaroi hebigi student youth rise for change asije movement asije horakne Kun Super Battalion CRPF Jiribamna Sports Authority of India ga khutsam naduna team kun serugyaba volleyball tournament ama ngasidagi Netaji High School Borobekra da hawkre hawdokpagi tawramda CRPF police amade district administration gi makok thongba official kya su serugya ke ngasi ahoba numit ki sanabada Thangboy Punje volleyball team na Dola Kalbu kunmanga tara mangada maithiba pikre tournament hogdokpagi thoramadu da DC Jiribam Krishna Kumarna Sanaroi Singna discipline ngakna changdamna bada serugyana ba appeal tawkhi 152 Battalion CRPF amadi Sports Authority of India Saiga Pulaga Khelo India ki campaign ki sarakam oina Sport for Peace ki pandamda ngasidagi hauna Imphal East ki Kongpal Kongkham Lekai Porompat ki AAA playground da team kun serugyaduna cricket tournament ama hogdokpagi thoramda Deputy Commissioner Imphal West M Rajkumar SP Imphal West KSH Sivakanta Commandant 152 Battalion Lab Kumar Molviza Assistant Director Khelo India Laishram Samritya Saigi Robatsu Sarogyake Imphal West KSH Sivakantana CRPF Khaktanatana Security Forces Khudimagna tongan ba sport kaya sinduna Lamdam sigi naharol kayada leiriba thoidok hendokba masana kayada mangjil thana bahonase Lamdam sida leiriba security forces kaya ase miyamgi mateng pangba lakpa ngaktani makoiga state forces kaya ga tanaduna law and order ngakna chatli miyamga security forces singa afaba mari thamlaba matamda tangdu leita ba lakani haike Deputy Commissioner Imphal West M Rajkumarna sport na santi amadi nungsi chanaba purakani state asigi oinadi nungsi chanaba purakba haibasi yamna maruoi loinana 152 Battalion CRPF na sports pu chawkhatnaba paikhaliba thoram asigidamak thagatpa phongdokhe It's quite heartwarming, I must say, and this kind of activities and hand-in-hand relationship with the public should continue. Shugumba program singsi makha hena chathabasu oishanu akoina cricket as a medium ama lauraga utpagi wani atopa field dasu suksoi soidana chatkani haibetuma thamjage gentleman's game hainaribni yamna discipline leiba adugumba
game amani aduna team singnasu madugi spirit tu puraga satpiu nga ki asawbana hek koisi ground he kumapo matamda yes nangi confidence and then energy enthusiasm pulam tu puthora kadamni but at the end of the day fair play haba masu lei haba sima koi kaugumsi Tungda Khurai cricket team amadi top cricket team gi match sanakhe Loishilakpada maroiba pau mukana pizare BJP gi luchingba BL Santos amadi Dr. Samit Patra Imphal thunglare lengak sembagi matangda thambal sanglin da mifam pangtok pa haukre Union Minister of State Road Transport and Highway Ajay Tamtanang asi Farjol District Headquarter da chatuna National Project sing yengsingadawre amadi Mahiroi singna tamliba lairik sing Manipuri lon da handoktuna Mahiroi singna tamhana pa honagadabani haina Mahiroi singna khongjang changsinkre Hauzik Fawbigi Pm-Istv na sandok chaba Manipuri pau matang sa loizare mireng tabiri ba pumnamapu amakana khuramjare